Assam Rifles ki miyeng makhada state asigi nahasingbu punsinnabagidamak integration tour pangthoktuna lauriba thodang sing afaba khongthang amani haina Chief Minister Yumnang Khemchana thagatpa phongdokre. IGR South ki miyeng makhada Kaithel Manbi 9 sector Assam Rifles na sinduna Manipurda punna khundaminariba Maitei Naga Kuki amadi Maitei Pangalgi nahasinggi integration tour Chief Minister Y Khemchana flag off tawkre. Thoramadu saruk yariba nahasingda CM na kudol tamduna tekta kaidaba oinanaba wish tawki. CM na mahaki warol piraduna haikibada Assam Rifles na Manipura thokiba irangda lauriba achoba thodang sing thaganingai ni. Lamdam asigi miyoi singna Assam Rifles ta thamkiba pendaba sing kauthukduna ngakpiduna tungi mirol yaifanabagitamakta amata oiba punsinba oire haiba wafam phongdokhi. National integration के लिए टीम जा रहा है, but I have seen something like integration of Manipur. Assam Rifles during the crisis period of Manipur, I have knowledge that more than 47,000 cookies and Meiteis Assam Rifles ने सेव करके अपने अपने जगह में ले गए. उस बात के लिए बहुत धन्यवाद. And secondly, a national integration टीम में आप मणिपुर को इंटीग्रेशन करके ले जा रहे हैं, उस बात के लिए एक ताली बजाइए. तो मैं कहना चाहता हूं कि हम एल्डर्स लोग बच्चों की भविष्य खराब नहीं करना है. We should forgive and forgiveness to each other. And let us be a peaceful and developed state. Thank you, everybody.